Haryana gi Kurukshetra da tha Asigi Tang kuntra da ngapigani kuntra mathoi dagi February tang mari Faoba Pangthokkadaba kuntra manga Suba Junior National Kho Championship da SARUK YARUNABA MANIPUR Amateur Kho Association gi NUPI AMADI NUPA player AMADI official sing YAOBA MEEOI kuntra ga nipana saba team ama ngasi IMPHAL THADOKHRE ngasi ayuk pung 8:30 amadi ayuk pung 10:50 da tongan group ani thokna khaidoktuna IMPHAL THADOKHRE MAKKA General Secretary M Madhusudon Singh amadi atai official Singh Yaifa Mangol piduna team madubo pukning thogatki